Hi, welcome to ID Education. Ngasi demo adverb ki matang de ne si adverb haibasi karino haibadu ngasi ki video sina taglagani aikoina adverb haibasi karigumba verb asina hard oiba taragadi adverb asi heartbeat ni hainai sentence amada verb natraga adjective natraga atopa adverb amagi magun phongdokpa wahi adubu aikoina adverb hairaga khangnagani. Adverb qualifying a verb ki magul phongdokpa adverb amagi matangda mu yengsebako. Example da she speak clearly hai sida mana wangang basi mayek seng na ngangi haibasina wangang ibasigi magun se phongdoidana. Matangda mu he work hard hai sida he work hard haibasida sigi mana work thabak subasi kanna thabak kanna sui haibanebako. ꯑꯗꯨ ꯁꯤꯒꯤ ꯊꯕꯛ ꯁꯨꯕꯁꯤꯒꯤ ꯃꯒꯨꯟꯁꯦ ꯁꯤꯒꯤ ꯍꯥꯔꯠꯁꯤꯅ ꯐꯣꯡꯗꯣꯛꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯕꯥꯞꯁꯤꯒꯤ ꯃꯒꯨꯟꯁꯤꯡꯁꯦ ꯑꯦꯗꯚꯥꯔꯕꯅ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯅ ꯁꯤꯅ ꯑꯦꯗꯚꯥꯔꯕ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯑꯦꯗꯚꯥꯔꯕ ꯍꯥꯏꯕꯅꯦꯕꯀꯣ ꯕꯥꯞꯀꯤ ꯃꯒꯨꯟ ꯐꯣꯡꯗꯣꯛꯄ ꯑꯦꯗꯚꯥꯔꯕꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯄꯜ ꯅꯩꯅꯕꯒꯤ ꯋꯥꯅꯤ. ꯑꯣꯀꯦ ꯃꯃꯨ ꯌꯦꯡꯁꯤ. ꯁꯤꯅ ꯑꯃꯨꯛ ꯑꯦꯗꯚꯥꯔꯕ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯑꯦꯗꯖꯦꯛꯇꯤቭ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯕꯥꯞꯀꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ. A movie is interesting 하수 야바 포토 very interesting ꯌꯥꯝꯅ interesting ꯑꯣꯏꯌꯦꯅ very ꯖꯦ ꯍꯥꯞꯆꯤꯜꯂꯦ. ꯁꯤꯒꯤ adjective ꯁꯤꯒꯤ ꯃꯒꯨꯟ ꯁꯤꯒꯤ very ꯁꯤꯅ ꯐꯣꯡꯗꯣꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ adverb ꯀꯧꯔꯦ. ꯃꯊꯪꯗ she is extremely kind ꯍꯥꯏ she is kind ꯍꯥꯏꯕꯁꯤ kind ꯁꯦ adjective ꯅꯤ ꯀꯣ ꯑꯗꯣ extremely ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯃꯒꯨꯟ ꯐꯣꯡꯗꯣꯛꯂꯒ extremely ꯍꯥꯏꯕ ꯋꯥꯍꯩꯁꯤ adverb ꯇꯥꯔꯦ. ꯑꯗꯨꯅ adjective ꯀꯤ ꯃꯒꯨꯟ ꯐꯣꯡꯗꯣꯛꯄꯒꯤ ꯑꯦꯛꯖꯥꯝꯄꯜ ꯁꯤꯡꯅꯤ. ꯁꯤꯅ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ he runs very fast 하이버시다 시기 he run fast 하이버시 시기 fast의 adverb 네바 시기 adverb 세 very 시나 머군 퐁도에 어디디 adverb 마사 adverb 아마기 머군 아토파 adverb amna 퐁도포제 아시부네바 adverb qualifying another adverb 하이지 adverb amna 아토파 adverb 아마기 머군 퐁도파 하이브네바코 시디주 시 answer quite politely hai she answer politely 하이버 포투다 quite politely yana sigi adverb sigi magun atopa adverb amna magun phongdoidana sumai tawraga yemo adverb se khona makhal mari thona khaidok pe ai. Number 1 da simple adverb haiba ma interrogative adverb haiba ma relative adverb haiba ma adverb of affirmation and negation haiba ma chida akhuna simple adverb simu khona makhal khara thona ai khaidok pe ai ko kai thona khaidok pe ai amte yengsi ko sida simple adverb tamu adverb of time ko patam takpa adverb of place adverb of manner adverb of frequency adverb of extent adverb of degree sumai tawraga maje makhal mari thokna makhal taruk thokna muk khaidoebako simple adverb se sida aina naonda haigadoisi sigi adverb of degree sida adverb of extent se yaushilleba hekta ko haidi moini se yam manei haidi adverb of degree haibasida magi subtype ta adverb of extent se modern english grammar jing dati hapchileb kai ino hekanda moini se yamna manabagi ko sumana sarapa palambani mathang adverb mumtam magi subtype mumtam je simple adverb ki subtype mum je amuk nei nasi ko adverb of time ji yengsi mana ta ka doisi ekhona kari ta kana hekanda matam ne ta ka doi tawriba thabak sigi matam do it right now haiba kanda mana right now thabak tawdoi matam je hojik ni haiba si tai. Mathangda chawbo will come tomorrow haiba kanda chawbo will come tomorrow kanda mana lakadu je hayeng na haiba tai. Aduga ekhoina I shall complete this work soon haiba kanda sigi thabak se hojik pabthuna loisilani haiba du kam kanda loisindono haiba gi matam do tai thuna loisilani haiba du mako. I have already read this article hai already jina hana ma hana pagre habdugi matam nuta ma hana paada male habdugi matam nuta ebako it will start shortly edi haurani pabatuna haurani habdo sigi shortly jina ta sumai tawraga adverb of time jina phongduk tuje thabak tuna tawriba thabak to adu karam kanda tawbono kam kanda tawdoino matam ji ta kane
ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯇꯧꯅꯤ ꯍꯣꯔꯦꯟ ꯇꯧꯅꯤ ꯍꯌꯦꯡ ꯇꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯦꯗꯚꯔb ꯑꯣꯐ ꯇꯥꯏꯝꯁꯤꯅ ꯇꯥꯛꯀꯅꯦꯕꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯦꯗꯚꯔb ꯑꯣꯐ ꯄ꯭ꯂꯦꯁꯤꯅ ꯃꯐꯝ ꯑꯃ ꯇꯥꯛꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯃꯅ ꯃꯇꯝ ꯇꯥꯛꯄ ꯑꯃꯅ ꯃꯐꯝ ꯇꯥꯛꯄꯀꯣ ꯁꯤꯒꯤ ꯃꯐꯝ ꯇꯥꯛꯄꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯗꯨ ꯏꯠ ꯔꯥꯏꯠ ꯍꯤꯌꯔ ꯁꯤꯗ ꯇꯧ ꯍꯥꯏꯕꯅꯤ ꯁꯤ ꯃꯐꯝꯁꯤ ꯁꯤꯗ ꯒꯣ ꯗꯤꯌꯔ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯌꯦꯡꯉꯣ ꯃꯐꯝ ꯇꯥꯛꯇ꯭ꯔꯦ ꯗ ꯀ꯭ꯔꯨ ꯐ꯭ꯂꯤꯎ ꯑꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯐꯝ ꯇꯥꯛꯇ꯭ꯔꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯨꯚ ꯐꯣꯔꯋꯥꯔꯗ ꯋꯤꯠ ꯀꯔꯦꯖ ꯃꯃꯥꯡ ꯆꯠꯈꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯇꯥꯛꯇ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯋꯤ ꯀꯨꯗ ꯅꯣꯠ ꯐꯥꯏꯟ ꯍꯤꯝ ꯑꯦꯅꯤꯋꯦꯔ ꯃꯣꯏꯁꯦ ꯃꯐꯝ ꯑꯝꯇꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯤꯁꯨ ꯃꯐꯝ ꯇꯥꯛꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯦꯗꯚꯔb ꯑꯣꯐ ꯄ꯭ꯂꯦꯁꯀꯤ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯦꯗꯚꯔb ꯑꯣꯐ ꯃꯦꯅꯔ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯅꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯆꯠꯂꯤ ꯇꯞꯅ ꯆꯠꯂꯤ ꯀꯟꯅ ꯆꯠꯂꯤ ꯍꯥꯏꯗꯤ ꯇꯧꯔꯤꯕꯒꯤ ꯃꯑꯣꯡ ꯆꯠꯂꯤꯕꯒꯤ ꯃꯑꯣꯡꯗꯣ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯣ ꯃꯁꯤꯅ ꯇꯥꯛꯇꯣꯏꯁꯤ ꯇꯧꯔꯤꯕꯒꯤ ꯃꯑꯣꯡꯗꯣ ꯇꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯍꯤ ꯀꯦꯟ ꯗꯨ ꯏꯠ ꯋꯦꯜ ꯃꯥ ꯐꯖꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤ ꯁꯥꯎꯇꯦꯠ ꯂꯥꯎꯠꯂꯤ ꯃꯥ ꯀꯟꯅ ꯂꯥꯎꯏ ꯍꯥꯏꯕꯅꯤ ꯇꯧꯔꯤꯕꯒꯤ ꯃꯑꯣꯡꯗꯨꯅꯤꯀꯣ ꯇꯥꯏꯒꯤ ꯐꯣꯔ ꯍꯦꯜꯞ ꯗꯨ ꯌꯣꯔ ꯍꯣꯝꯋꯥꯔꯛ ꯀꯤꯌꯔꯐꯨꯜꯂꯤ ꯅꯪꯒꯤ ꯍꯣꯝꯋꯥꯔꯛꯇꯣ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯥꯏꯕꯅꯤ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯇꯥꯛꯏꯁꯦ ꯃꯨꯚ ꯁ꯭ꯂꯣꯂꯤ ꯇꯞꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁ꯭ꯄꯤꯛ ꯖꯦꯟꯇꯂꯤ ꯍꯥꯏꯗꯤ ꯏꯪꯅ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯏꯪꯅ ꯐꯖꯅ ꯉꯥꯡꯕꯗꯣ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯇꯨ ꯑꯗꯔꯁ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯅꯣ ꯍꯥꯏꯁꯦ ꯑꯦꯗꯚꯔb ꯑꯣꯐ ꯃꯦꯅꯔꯁꯤꯅ ꯇꯥꯛꯀꯅꯦꯕꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯦꯗꯚꯔb ꯑꯣꯐ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯅ ꯊꯕꯛꯁꯦ ꯀꯌꯥꯝ ꯇꯣꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗු ꯇꯥꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯤ ꯁꯦꯜꯗꯝ ꯀꯝ ꯇꯨ ꯁꯤ ꯃꯤ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯣ ꯄꯥꯛ ꯂꯥꯛꯇꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏ ꯑꯗꯨ ꯄꯥꯛ ꯂꯥꯛꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯣꯏꯅꯦꯕꯀꯣ ꯍꯤ ꯑꯦꯜꯋꯦꯁ ꯀꯝ ꯇꯨ ꯁꯤ ꯃꯤ ꯃꯥ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯛꯏ ꯍꯥꯏꯗꯣ ꯑꯦꯜꯋꯦꯁꯁꯤꯅ ꯇꯥꯛꯀꯗꯣꯏꯅꯤ ꯍꯤ ꯅꯦꯕꯔ ꯀꯝ ꯇꯨ ꯁꯤ ꯃꯤ ꯃꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯁꯤꯗ ꯍꯤ ꯀꯝ ꯇꯨ ꯁꯤ ꯃꯤ ꯇꯨꯋꯥꯏꯁ ꯑꯦ ꯋꯤꯛ ꯍꯞꯇꯥ ꯑꯃꯗ ꯃꯥ ꯀꯌꯥꯔꯛ ꯂꯥꯛꯄꯅꯣ ꯍꯥꯏꯗꯤ ꯇꯨꯋꯥꯏꯁ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯂꯥꯛꯏ ꯄ꯭ꯂꯤꯖ ꯗꯨ ꯏꯠ ꯑꯒꯦꯟ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯋꯦ ꯁꯤꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯁꯤ ꯇꯣꯏꯕꯒꯤ ꯆꯥꯡꯗꯣ ꯇꯥꯛꯑꯦꯕꯀꯣ ꯇꯣꯏꯕꯒꯤ ꯆꯥꯡꯗꯣ ꯇꯥꯛꯇ꯭ꯔꯥ ꯃꯥꯁꯤ ꯄꯥꯛ ꯂꯥꯛꯏ ꯄꯥꯛ ꯂꯥꯛꯇꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯂꯥꯛꯏ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯇꯧ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯀꯔꯤꯅꯣ ꯑꯦꯗꯚꯔb ꯑꯣꯐ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯃꯥꯁꯦ ꯀꯌꯥꯝ ꯇꯣꯏꯕꯅꯣ ꯍꯥꯏꯕꯁꯤ ꯑꯦꯗꯚꯔb ꯑꯣꯐ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯅ ꯇꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗ ꯑꯦꯗꯚꯔb ꯑꯣꯐ ꯑꯦꯛꯁꯇꯦꯟ ꯁꯤꯒꯤ ꯑꯦꯗꯚꯔb ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯤꯒꯤ ꯑꯦꯗꯚꯔb ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯦ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯁꯤꯒꯤ ꯑꯦꯗꯚꯔb ꯑꯣꯐ ꯗꯤꯒ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯒꯅꯦꯕ ꯀꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯅꯩꯅꯔꯤꯁꯤ ꯀꯩꯗꯅꯣ ꯖꯨꯅꯤꯌꯔ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔꯗꯅꯦꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯣꯗꯔꯟ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯐꯣꯡꯂꯛꯄꯁꯤꯡꯁꯤꯗ ꯃꯣꯗꯔꯟ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯐꯣꯡꯂꯛꯄꯁꯤꯡꯁꯤꯗ ꯑꯦꯗꯚꯔb ꯑꯣꯐ ꯗꯤꯒ꯭ꯔꯤꯒꯤ ꯃꯅꯨꯡꯗ ꯑꯦꯗꯚꯔb ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯦ ꯆꯟꯁꯤꯟꯒꯅꯦꯕꯀꯣ ꯃꯣꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯄꯥꯛ ꯂꯩꯇꯕ ꯑꯗꯨꯗꯅ ꯆꯟꯁꯤꯜꯂꯛꯏꯁꯤ ꯑꯗꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯍꯧꯔꯁꯦꯕꯀꯣ ꯑꯦꯗꯚꯔb ꯑꯣꯐ ꯑꯦꯛꯁꯇꯦꯟ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯁꯤ ꯊꯕꯛꯁꯦ ꯂꯣꯏꯗꯣꯔꯕ ꯍꯧꯕꯇ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯁꯤꯗ ꯐꯣꯀꯁ ꯇꯧꯒꯅꯦꯕꯀꯣ ꯅꯝꯕꯔ ꯋꯥꯟꯗ ꯗ ꯔꯣꯗ ꯋꯥꯁ ꯇꯣꯇꯦꯜꯂꯤ ꯕ꯭ꯂꯣꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯄꯨꯡꯊꯤꯡ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯈꯖꯤꯛꯇꯪ ꯊꯤꯡꯕ꯭ꯔꯥ ꯄꯨꯂꯞ ꯊꯤꯡꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯨꯡꯊꯤꯡ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯁꯤ ꯍꯣꯜꯂꯤ ꯑꯦꯒ꯭ꯔꯤड ꯋꯤꯠ ꯗ ꯄ꯭ꯂꯥꯟ ꯃꯥꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯒꯤ ꯄ꯭ꯂꯥꯟꯗꯨꯗ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯈꯖꯤꯛꯇꯪ ꯌꯥꯅꯤꯡꯉꯤ ꯐꯖꯅ ꯌꯥꯅꯤꯡꯉꯤ ꯃꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯂꯞ ꯃꯥꯅ ꯍꯥꯏꯕꯨ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯟꯗꯨꯗ ꯄꯨꯂꯞ ꯌꯥꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯅꯤ ꯏꯠ ꯍꯦꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯋꯨꯟ ꯑꯥꯎꯠ ꯍꯥꯏ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯈꯣꯡꯎꯞꯄꯨ ꯑꯣꯏꯔꯣ ꯀꯔꯤ ꯃꯥꯒꯤ ꯄꯣꯠꯁꯛꯁꯦ ꯀꯩꯗꯧꯔꯦ ꯀꯝꯄ꯭ꯂꯤꯠ ꯋꯨꯟ ꯑꯥꯎꯠ ꯍꯥꯏꯗꯤ ꯁꯦꯒꯥꯏꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯎꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯗ ꯀꯥꯔ ꯋꯥꯁ ꯄꯥꯔꯁꯦꯜꯂꯤ ꯕ꯭ꯔꯣꯀꯟ ꯀꯥꯔꯗꯣ ꯀꯥꯏꯔꯦ ꯇꯪꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯀꯥꯏꯔꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯗꯚꯔb ꯑꯣꯐ ꯑꯦꯛꯁꯇꯦꯟ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯐꯣꯀꯁ ꯇꯧꯗꯣꯏꯁꯤ ꯀꯔꯤꯕ ꯀꯌꯥꯝ ꯌꯥꯝꯅ ꯊꯕꯛꯇꯣ ꯆꯪꯁꯤꯜꯂꯕꯅꯣ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯔꯕꯅꯣ ꯑꯃꯅ ꯇꯣꯇꯦꯜꯂꯤ ꯍꯥꯏꯒꯅ ꯄꯨꯂꯞ ꯑꯣꯏꯅ ꯍꯣꯜꯂꯤ ꯍꯥꯏꯒꯅ ꯄꯨꯂꯞ ꯑꯣꯏꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯥꯏꯒꯅꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯄꯥꯔꯁꯦꯜꯂꯤ ꯍꯥꯏꯒꯅ ꯇꯪꯈꯥꯏꯃꯨꯛ ꯆꯥꯡ ꯍꯥꯏ ꯆꯪꯁꯤꯟꯕꯒꯤ ꯆꯥꯡꯗꯨ ꯍꯧꯔꯛꯄ ꯀꯥꯟꯗ ꯊꯕꯛꯁꯤ ꯁꯤꯗꯩ ꯍꯧꯔꯛꯑꯒ ꯁꯤꯗ ꯂꯣꯏꯗꯣꯏꯅꯦ ꯃꯐꯝ ꯑꯃꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯑꯃꯗ ꯂꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯥꯒꯤ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏ ꯐꯥꯎꯒꯤ ꯀꯌꯥꯝ ꯌꯥꯝ ꯆꯪꯁꯤꯜꯂꯕꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯗꯚꯔb ꯑꯣꯐ ꯗꯤꯒ꯭ꯔꯤꯁꯤꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯨ ꯃꯥꯅ ꯆꯥꯡ ꯇꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯁꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯚꯣꯂꯨꯝꯗ ꯍꯥꯏꯔꯀꯥꯟꯗ ꯈꯖꯤꯛꯇꯪ ꯂꯩꯈꯠꯂꯨ ꯚꯣꯂꯨꯝ ꯌꯥꯝ ꯀꯟꯃꯜꯂꯤ ꯇꯞꯃꯜꯂꯤ
high low sumai taakadone sida yung is it too hot yam sabra ko yam sabra you are a very good student nang yamna phaba chatrani the weather is extremely cold yamna inge it was almost killed in the accident ma accident du siram du I was almost killed in the accident I accident du siram gada khasta ngai ko you are quite right nang taseng na summi sumana chigi adverb of degree sida haido se kari neba adverb of degree sida haido se so aina haido amana radio gi volume hai kanda makhon tapna thai kan na thai chiyo magi sang do adumaina haido ribne nasai gi adverb of extend na kari hai adverb of extend na hai se haurak pading na loyak phaugi to sidagi chatpado som sigi point amadagi na point amada chatpa kanda kayam yamna haure partially lakpa horabra tangkhai ma lakpa horabra नत्रग फुल्ली यौराब्रा मा मफमदो अमना मु हाई नत्रग लो जे ताकदोने रेडियो की वॉल्यूम से तपना थारिब्रा कन्ना थारिब्रा ये माइसे खजिकतंग सेगाइब्रा नत्रग पुलप सेगाइरब्रा मान क्या मानब पोने जस्ट लोई खंगदोसी सिगी मओंग जिदबो फोंदोगदी एडवर्ब ऑफ डिग्री इन दम हाइजिलम कांदा दम यारदेबको एडवर्ब ऑफ एक्सटेंड की कांगबु दुसु डिग्री द हापसिलमो अदु कैसु कायरोय सिगी टू हाइबगुम्बा वेरी हाइबगुम्बा एक्सट्रीमली हाइबगुम्बा almost हाइबगुम्बा quite हाइबगुम्बा जे मरु ओने एडवर्ब ऑफ डिग्री decision नै अदुगा totally wholly partially सिगुम्बा से करी decision नै कांदा एडवर्ब ऑफ एक्सटेंड decision नै बको interrogative adverb को interrogative adverb है दी राय लायरे where when why how often how far सिना हौरकनी ममांग द थमकनी मोय क्वेश्चन हंगबदा सिजनरकनी राय लायरे को how far is it true how when will you come where are you going how often do you take the daily why do you come late sumai toraga hai riba where when why how often how far na haurakane bako aduga mu si ek is ek kanogi relative adverb ki si hujiki sab manaba why where when why how often how far hairiba kangbu duna karigumba sentence ki marakta yauraga aduga mamangi duga maningi duga da samjinna bada sizinaragadi makoji relative adverb haine example the I don't know where she is do you know when she will come do you know how to solve this problem tell me how often you take tea daily do you know why he comes late tell me how far she is honest sumai toraga sigi example jingjida ko sigi example jingjida sigi where when how often why how far sina marakta yaureidana nasaiduna mamangda yauidana moini khena bhaji sini aduga aroibada adverb of affirmation natraga negation माना फोंदोक से याई नत्रगा यादे हाइदो फोंदोक दोने adverb of affirmation yes I did aina tawbani you are right ko perhaps tasengna nang chummi certainly she will ma suk soi dana tawgani of course I can I tasengna ngammi I will definitely attend the meeting I suk soi soi dana meeting du yawgani suman adverb of negation na kadi hai ya not hai kang bu dune yaroi ngamde hai kam nun no I can't I ngamde she didn't know that mana madu khangde I hardly joined the party till midnight मागी नेगेटिव ओइबा पोस्टिंग दुमोय फोंदु हार्डली जॉइन द पार्टी हाइदि माजे पाक पाक नुमिदांग अथेंग फाउ पार्टी याउदे हाइबने ही नेवर कम हियर चिकि नेवर हाइबा पोसे करिता यो ही नेवर कम्स हियर है frequency adverb of frequency taktra samanana side चिकि नेवर सिना तौदुइसे adverb of negation plus adverb of frequency ne mana tawriba mathauji animak ne bako kai no kan si he never come ha kan di sula magi frequency laktab ki sang du su ta frequency du ta tawu to adu mathakta magi yadaba negative oiba adugumba sense du taktra aduna suman adverb na mathau ani tawramba dum yai adu kan akoina sin khanga doine nang adverb of negation haram gera adverb of frequency haram gera adum sumgane bako nang sense tu khangara lore adverb of negation da lagi du mong ji ni adverb of degree da adverb of extend da lagi du magun ji ni mari ji ni sidana khangoro roi boina amuk tang halamge adverb of chigi degree ge extend ga du yam chamam na ba poto si nang khanga do si na thabak si
ꯍꯧꯔꯕ ꯂꯣꯏꯔꯕ꯭ꯔꯥ ꯇꯪꯈꯥꯏ ꯆꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯦꯗꯚꯔꯕ ꯑꯣꯐ ꯑꯦꯛꯁꯇꯦꯟꯅ ꯇꯥꯛꯀꯅꯦꯕꯀꯣ ꯑꯗꯣ ꯑꯦꯗꯚꯔꯕ ꯑꯣꯐ ꯗꯤꯒ꯭ꯔꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯚꯣꯂꯨꯝꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯀꯌꯥꯝ ꯌꯥꯝ ꯍꯧꯔꯦ ꯍꯧꯗꯦ ꯍꯥꯏ ꯇꯨ ꯂꯣ ꯇꯥꯛꯀꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯇꯨ ꯍꯣꯠ ꯌꯥꯝ ꯁꯥꯏ ꯀꯣ ꯁꯨꯃꯥꯏꯅ ꯕꯦꯔꯤ ꯒꯨꯗ ꯌꯥꯝ ꯐꯩ ꯇꯣ ꯑꯗꯨꯗꯩ ꯑꯦꯛꯁꯇ꯭रीमꯂꯤ ꯀꯣꯜ ꯌꯥꯝꯅ ꯏꯪꯉꯤ ꯑꯣꯜꯃꯣꯁ ꯀꯤꯜ ꯇꯁꯦꯡꯅ ꯁꯤꯔꯝꯂꯒꯗꯕꯅꯤ ꯀ꯭ꯋꯥꯏꯠ ꯔꯥꯏꯠ ꯁꯨꯃꯥꯏꯅ ꯆꯨꯝꯃꯤ ꯇꯁꯦꯡꯅ ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯦꯗꯚꯔꯕ ꯑꯣꯐ ꯗꯤꯒ꯭ꯔꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗꯅ ꯃꯥꯒꯤ ꯍꯥꯏ ꯇꯨ ꯂꯣꯒꯤ ꯃꯑꯣꯡꯁꯦ ꯇꯥꯛꯇꯣꯏꯅꯦꯕ ꯃꯥꯒꯤ ꯆꯥꯡꯁꯦ ꯃꯥꯒꯤ ꯐꯕꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯐꯩꯅꯦ ꯃꯥꯁꯦ ꯈꯔ ꯐꯩꯅꯦ ꯈꯔ ꯑꯗꯨꯝ ꯌꯥꯏꯅꯦ ꯀ꯭ꯋꯥꯏꯠ ꯈꯔ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯅꯦ ꯚꯦꯔꯤ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯏꯅꯦ ꯑꯦꯛꯁꯇ꯭रीꯝꯂꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯆꯥꯡꯗꯣ ꯇꯥꯛꯀꯗꯣꯏꯅꯦꯕ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯦꯗꯚꯔꯕ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯤꯗ ꯍꯥꯏꯗꯣꯏꯅ ꯊꯕꯛꯁꯤ ꯄꯣꯏꯟ ꯑꯃꯗꯒꯤꯅ ꯄꯣꯏꯟ ꯑꯃ ꯐꯥꯎꯁꯤ ꯀꯃꯥꯏꯅ ꯃꯥꯁꯤ ꯇꯪꯈꯥꯏ ꯆꯜꯂꯕ꯭ꯔꯥ ꯇꯁꯦꯡꯅ ꯐꯥꯏꯅꯦꯜꯂꯤ ꯑꯣꯏꯅ ꯇꯣꯇꯦꯜꯂꯤ ꯑꯣꯏꯅ ꯌꯧꯔꯕ꯭ꯔꯥ ꯀꯝꯄ꯭ꯂꯤꯠꯅꯦꯁ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯣ ꯀꯝꯄ꯭ꯂꯤꯠꯅꯦꯁ ꯑꯣꯏꯕꯗꯣ ꯇꯥꯛꯀꯗꯣꯏꯅꯦꯕ ꯑꯃꯅ ꯊꯕꯛꯁꯦ ꯂꯣꯏꯗꯣꯔꯦ ꯍꯧꯕꯗ ꯉꯥꯏꯔꯤ ꯇꯪꯈꯥꯏ ꯆꯜꯂꯦ ꯇꯥꯛꯀꯅꯤ ꯑꯃꯅ ꯍꯥꯏ ꯇꯨ ꯂꯣ ꯇꯥꯛꯀꯅꯤ ꯁꯤ ꯈꯪꯖꯤꯜꯂꯣ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯦꯗꯚꯔꯕꯀꯤ ꯃꯇꯥꯡꯗ